ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯂꯤꯄꯨꯟꯗꯨꯒꯤ ꯃꯔꯨꯝꯗ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯃꯥꯡꯒꯣꯜꯗ ꯃꯀꯨ ꯈꯕꯔ ꯄꯥꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯔꯦ ꯌꯥꯔꯔꯣꯏ ꯂꯩꯕꯥꯛꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯕꯤꯅꯣ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯊꯣꯔꯛꯑꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯄꯥꯎ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯁꯣꯜꯂꯤꯗꯨꯕꯣ? ꯃꯀꯨ ꯕꯤꯅꯣꯗꯒꯤ ꯆꯥꯗꯨ ꯂꯧꯔꯒ ꯈꯨꯝꯃꯛꯏ꯫ ꯃꯃꯥ ꯅꯪꯁꯨ ꯇꯥꯎꯅꯦ, ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯨꯄꯥ ꯑꯃ ꯁꯣꯁꯦꯜ ꯁꯥꯏꯠꯇ ꯀꯔꯤ ꯅꯣꯏꯒꯤ ꯋꯥꯆꯞ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯤꯛꯁ ꯊꯥꯒꯠꯄꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯃꯌꯨꯝꯗꯣ ꯃꯩ ꯊꯥꯔꯦꯌꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯁꯥꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯩꯕꯥꯛꯁꯦ, ꯋꯥꯈꯜ ꯈꯟꯊꯗꯦꯗ꯫ ꯕꯤꯅꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯕꯕꯥꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯄꯥꯔꯤꯗꯨꯅ꯫ ꯄꯥꯗ ꯌꯥꯔꯤꯕꯣ, ꯑꯁꯣꯏꯕꯁꯤꯡꯁꯦ ꯌꯦꯡꯉꯒꯅꯤ ꯏꯆꯥ ꯏꯁꯨ ꯋꯥꯔꯛꯇꯣꯏꯁꯦ꯫ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯣꯕꯥꯏꯜꯒ ꯄꯥꯏꯍꯜꯂꯨꯅꯨ, ꯆꯍꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯀꯣ꯫ ꯏꯔꯥꯡꯅ ꯀꯜꯂꯤꯕ ꯑꯗꯨ ꯑꯉꯥꯡꯗꯨꯃꯁꯨ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦ ꯃꯁꯥꯅ ꯍꯣꯠꯅꯗꯦ, ꯇꯨꯏꯁꯟꯗ ꯇꯧ ꯂꯩ꯫ ꯇꯨꯏꯁꯟ ꯇꯧꯔꯒ ꯑꯦꯛꯖꯥꯝ ꯍꯦꯛꯇ ꯄꯥꯁ ꯇꯧꯔꯗꯨꯉꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯧꯅꯔꯤꯁꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯛ ꯇꯣꯏꯅ ꯇꯧꯀꯣ꯫ ꯕꯤꯅꯣꯅ ꯑꯩꯁꯨ ꯇꯧꯔꯤꯅꯤꯅꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯕꯁꯦ ꯊꯋꯥ ꯁꯥꯗꯦ, ꯃꯕꯨꯡꯅ ꯌꯥꯝ ꯈꯦꯠꯅꯩꯗ, ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯈꯔ ꯉꯥꯡꯕ ꯌꯥꯏ꯫ ꯃꯀꯨꯅ ꯑꯩꯁꯨ ꯉꯥꯡꯂꯤꯅꯤꯅꯦ, ꯑꯩꯅ ꯍꯪꯕꯗꯗꯤ ꯐꯖꯅ ꯄꯥꯔꯤ ꯇꯧꯋꯤꯗ ꯍꯥꯏ꯫ ꯑꯩꯅ ꯃꯥꯒ ꯀꯨꯏꯅ ꯂꯣꯏꯅꯗꯕꯗꯤ ꯅꯠꯇꯦꯗꯅ, ꯊꯕꯛ ꯃꯌꯥꯝꯁꯤꯒ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯊꯥꯏꯅ ꯅꯠꯇ꯭ꯔꯦꯅꯦ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯥꯠ ꯖꯥꯠ ꯄꯥꯎꯁꯨ ꯌꯥꯝ ꯇꯥꯔꯛꯏ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ? ꯃꯀꯨ ꯈꯕꯔꯗꯨ ꯃꯈꯥ ꯄꯥꯊꯔꯒ ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯧ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯕꯦ ꯍꯣꯏꯒꯤ? ꯃꯥ ꯈꯪꯖꯥꯠꯂꯅꯦ? ꯇꯟꯖꯥꯗꯨꯗ ꯄꯤꯌꯥꯂꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯅꯦꯝꯗ ꯍꯪꯉꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯉꯔꯥꯡ ꯍꯣꯕꯦ ꯇꯧꯗꯅ ꯀꯥꯎꯔꯦꯗꯅ ꯂꯩꯔꯛꯄ꯫ ꯉꯥꯏꯈꯣ, ꯅꯣꯏ ꯕꯕꯥ ꯂꯩꯍꯜꯂꯨꯒꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ꯫ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯆꯥꯔꯁꯦ, ꯊꯥꯎꯗ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯇꯨꯝꯗ꯭ꯔꯦ꯫ ꯃꯀꯨ ꯈꯕꯔꯗꯨ ꯊꯨꯞꯆꯜꯂꯒ ꯈꯨꯝꯃꯛꯏ꯫ ꯑꯦꯟꯁꯥꯡ ꯌꯣꯟꯕꯤꯕꯨ ꯂꯥꯛꯑꯝꯃꯗ꯭ꯔꯅꯦ ꯍꯧꯖꯤꯛꯄꯣ? ꯐꯔꯦꯁꯦ, ꯑꯩ ꯌꯦꯡꯉꯨꯔꯒꯦ, ꯂꯩꯔꯝꯂꯗꯤ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯀꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯦꯝ ꯄꯤꯌꯥꯂꯤꯗ ꯈꯕꯔꯗꯨ ꯄꯤꯔꯒ ꯑꯕꯦ, ꯁꯤ ꯑꯃꯨꯛꯇ ꯄꯥꯎꯁꯦ, ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ, ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯄꯤꯌꯥꯂꯤꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯌꯦꯡꯉꯨꯅꯦ꯫ ꯄꯤꯌꯥꯂꯤ ꯈꯕꯔꯗꯨ ꯂꯧꯔꯒ ꯄꯥꯏ꯫ ꯃꯆꯤꯟꯗ ꯑꯣ ꯃꯥꯏ ꯒꯣꯗ, ꯀꯩꯅꯣ ꯁꯤꯕꯣ, ꯆꯨꯝꯃꯤꯕ꯭ꯔꯣ? ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯃꯃꯥ ꯈꯪꯉꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅꯤ, ꯔꯣꯖꯤ ꯀꯧꯕꯅꯤ꯫ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ, ꯑꯩ ꯂꯨꯍꯣꯡꯕꯗꯁꯨ ꯂꯥꯛꯄꯅꯤ, ꯌꯥꯝꯅ ꯊꯥꯖꯗꯤꯌꯦ, ꯃꯪꯒꯨꯝꯕꯅꯦ꯫ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ, ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯥꯠ ꯖꯥꯠ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯊꯦꯡꯅꯩ꯫ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯁꯦ꯫ ꯄꯤꯌꯥꯂꯤ ꯋꯥꯈꯜꯗ ꯔꯣꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯦ ꯁꯥꯏꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ, ꯅꯣꯡꯃꯁꯨ ꯃꯊꯥ ꯁꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯉꯨꯔꯒꯦ꯫ ꯑꯁ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ, ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯝꯃꯔꯣꯏ ꯃꯥꯗꯤ꯫
Asumna numitu Piali University chatabi Roji hoiromda lai. Kada Roji mamit ipom pongai lerami. Mabani phamaga wari sane. Roji Piali ubada kapai. Piali su Roji gi mataudu ubada nungairamde. Kablibadu themaga hai. Yarese to kapano. Namit namaiga loina pume. Nang sibo kamai taurino. Rosina, aisu khangde. Ngarang nungtin imanabi amana WhatsApp ta pic thare. Aidi pura manggumbani. Asiguma lichat sajatse ai putsida amu phawba chatri. Pialina, cyber semba soiden oiramni. Hausikani yamna hinarabani. Se, kem khaluno nang kaisu landi. Nupado lemna di tharuno. Aingi mateng lauraga dandi biyo. Khangalo yade haiba. Nupinina mana usitaba yabrane. Laibak sida warak pinaba mi water kansida. Roji kapagari. Piali mati nupani kisukaide. Mina lana uhudoise aini. Aikoi samasida nupana phana aranba thapak tawrusu matam khara leraga dum kaunaki. Adubu nupi gidi puchi supa amubo khali te hawraga lehu. Ai ni Piali mana aigi tungda ngangna riba mina aigi tungda uriba mayamse. Ai taba ngamdre. Nangai dusu chume. Khangdre isu kai haidono haiba. Adubu achumbagidi isor leidana. Tapna asing masingdo loina khangnarakani. Lekai miyamsina aikhoi mungda aingonda yengliba midiyeng. Aibu hangoiriba mayamsida ai leningdre. Mapanga thokningdre. Ai lapna kadai numda chatingi. Hera nangsu adugyamna khanjaluno. Nangna kari lalage. Lekai gi wabu nung nini mangai. Piali nupi aikhoi gi punsise yamna tole. Khongpham amma soibada batana. Ai haktakta ma babasu mimangda phirukume. Ai kari nungi khangnarurino khangde. Mana adugumba thabak tawrakani haiba ai mangda phawba manglude. Adu nupado aina lise sajat ichum chumde aidi nangonda dum hariduni. Ka aina khanjiluno wakhal nungaitanabani. Adu ama banki nupadudi nangi damakta lepiriba natro. Damani khomba pudi ngarang agi crime da chinaba singdu phanaba hotnabada yam kana chilambane. Adubu ngasigidi paw pawnadri thaba khara chile harakpane. Ma leirambagi ai hinglini natrabadi ngarang nai suicide tawraga sirambani. Piali mingdup tabada chingnana huziki mingdu kariba. Mani khumba haibani kari tawrage nang khangbro. Piali na chingnaribadu chumle. Adubu Roji dadi haidu omdre. Matang zadre haiduna. Khangnade dadaga budi tinabani. Ekhoi luhongbadasu laami. Wakhalda khali mani khombana Roji gi damakta lepa. Kaino aibu mangro. Magi thainagi mawongduga hairadi. Hoida hongambasu ye. Adubu Roji Pialina tumin murum sonbaduda hangai. Kari tawge murum amu solide. Kisu tawdida. Sum wakalam bane. Ado nang kem khalunuko noi herona lepo. Pungsu thengi aisu yumda haipek changuge. Imasu nai haibani. Kona mulage ko wakal nungaitaba hinjana khanjalunuko. Hoi ai thindoroge ko. Yare lehorodum. Piali Roji mayumdagi tholaga mapamda lai. Numitu machi henga mataigasu mamagi anaba hangbala ami. Ma ubada machi halna hangi. Nangdi university chatrabo. Satre shema Roji una lakpani. Ima sunai haibaduda kamaina tawrino ngahak changamgena changapani. Machi ki machanupidu ubada Piali manak changaga hai. Nganthoi lao domcha macha pamthoke. Angang du lorga Piali na pamami. Machi na lao imungda changse. Moi
ꯃꯃꯥꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ꯫ ꯃꯆꯦ ꯐꯃꯨꯡꯗ ꯃꯃꯥꯅ ꯍꯤꯞꯄꯗꯨ ꯂꯩꯕ ꯎꯕꯗꯨꯗ ꯍꯪꯉꯦ, "ꯏꯃꯥ, ꯈꯔ ꯐꯔꯕꯣ?" ꯐꯔꯦ. ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ?" "ꯇꯥꯃꯣꯒ ꯂꯥꯛꯄꯅꯤ, ꯃꯄꯥꯟꯗ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ." ꯄꯤꯌꯥꯂꯤ ꯑꯉꯥꯡꯗꯨ ꯄꯝ ꯄꯝꯅ ꯍꯥꯏꯔꯦ, "ꯏꯃꯥ, ꯑꯩꯗꯤ ꯍꯣꯕꯦ ꯂꯥꯛꯄꯗ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯦ. ꯀꯩ ꯆꯥꯅꯤꯡꯉꯦ? ꯏꯇꯩ ꯂꯩꯍꯜꯂꯨꯒꯦ." ꯄꯤꯌꯥꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯆꯩꯔꯦ, "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯣꯛꯑꯝꯗ꯭ꯔꯤꯅꯦ, ꯃꯇꯩꯗ ꯄꯥꯈꯣꯟ ꯁꯤꯒꯦ ꯀꯥꯏꯅ." "ꯑꯁ, ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯃꯤ ꯂꯩꯇꯕꯒꯤ ꯍꯥꯏ ꯋꯥꯅꯤ. ꯏꯇꯩ ꯍꯥꯏ ꯂꯩꯇꯦ, ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏ ꯂꯩꯇꯦ. ꯑꯩꯈꯣꯏꯗꯤ ꯄꯤꯕꯥ ꯌꯥꯎꯗꯕꯅꯤꯅ ꯌꯨꯝꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇꯅꯤ. ꯃꯌꯥ ꯅꯠꯇꯦ, ꯅꯠꯇ꯭ꯔꯅꯦ ꯆꯦꯃꯥ?" ꯃꯆꯦ ꯅꯣꯛꯃꯤ ꯈꯨꯝꯃꯛꯏ, "ꯍꯣꯏ, ꯂꯩꯔꯨꯗ꯭ꯔꯁꯨ ꯌꯥꯅꯤꯗ. ꯑꯩꯅꯁꯨ ꯌꯥꯝꯅ ꯂꯩꯔꯕꯅꯤ." "ꯍꯣꯏꯅꯦ, ꯄꯩꯁꯥ ꯄꯥꯏꯕ ꯅꯣꯏꯅ ꯈꯔ ꯂꯩꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ, ꯍꯦꯔꯣꯁꯨ ꯂꯩꯇꯕꯅꯤꯅ. ꯅꯠꯇ꯭ꯔ ꯉꯥꯟꯊꯣꯏ? ꯅꯣꯏ ꯃꯃꯥꯁꯦ ꯂꯤꯛꯄ ꯇꯣꯛꯇ꯭ꯔꯤꯕꯣ? ꯅꯪꯕꯨ ꯑꯆꯥꯄꯣꯠ ꯀꯝꯇ ꯄꯤꯖꯗꯕ꯭ꯔꯣ?" ꯃꯆꯦꯅ, "ꯍꯩꯔꯦꯅꯦ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗꯤ. ꯑꯇꯩ ꯂꯥꯏꯔꯤ, ꯂꯦꯝꯅ ꯀꯃꯥꯏꯅ ꯇꯧꯔꯦ? ꯌꯨꯝꯗꯒ ꯊꯣꯛꯂꯛꯇ꯭ꯔꯕꯣ?" "ꯊꯣꯛꯂꯛꯀꯦ ꯍꯥꯏ, ꯑꯩꯅ ꯊꯣꯛꯍꯜꯂꯛꯇꯦ. ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯇꯤꯀꯦꯠ ꯄꯩꯁా ꯇꯤꯡꯅꯕ, ꯃꯇꯝꯁꯨ ꯃꯥꯡꯅꯅꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯑꯥꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯖꯕꯅ ꯍꯦꯟꯅ ꯐꯩꯗ." "ꯅꯪ ꯑꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ, ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ. ꯅꯨꯄꯤꯅ ꯊꯧꯑꯣꯏꯔꯛꯇ꯭ꯔꯗꯤ ꯑꯃꯗ ꯑꯃꯨꯛ ꯀꯣꯛ ꯊꯤꯖꯔꯛꯁꯅꯤ. ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ." "ꯏꯁ, ꯗꯥꯅꯕꯣ, ꯊꯤꯅꯤꯡ ꯊꯤꯖꯔꯛꯁꯅꯨ, ꯐꯅ ꯑꯗꯨꯝ ꯐꯔꯦ ꯋꯥꯍꯩ ꯁꯪꯅꯕ. ꯃꯉꯣꯟꯗꯕꯨ ꯅꯨꯄꯤ ꯀꯅꯥ ꯌꯥꯕꯤꯔꯛꯇꯣꯔꯤꯒꯦ? ꯑꯩ ꯐꯥꯎꯕ ꯅꯝꯐꯨꯗ ꯐꯥꯔꯒ ꯂꯧꯕꯒꯤ ꯋꯥꯅꯤ." ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯔꯛꯏ. ꯃꯤꯅ ꯑꯃ ꯍꯥꯏꯒꯅꯤ, ꯃꯥꯅ 10 ꯈꯨꯝꯃꯛꯀꯅꯤ. ꯃꯥꯏ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯄꯣꯛꯄꯗꯨ ꯉꯥꯏ. "ꯍꯦ ꯄꯪꯕꯤ, ꯅꯪ ꯍꯌꯦꯡ ꯀꯞꯐꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ." "ꯏꯃꯥ, ꯅꯪꯒꯤ ꯅꯥꯒꯗꯕ ꯑꯗꯨꯝ ꯅꯥꯎ, ꯋꯥꯔꯤ ꯌꯥꯎꯔꯛꯀꯅꯨ, BP ꯍꯥꯏꯒꯠꯅꯕ. ꯁꯤꯕꯨ ꯋꯥꯔꯤꯅꯤ ꯀꯥꯏꯅ. ꯆꯦꯃꯥ, ꯅꯪ ꯊꯧ ꯌꯥꯝ ꯂꯩꯇꯦꯗ." ꯃꯆꯦꯅ, "ꯅꯪ, ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ. ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯃꯔꯩ ꯍꯦꯛꯇ ꯇꯧꯗꯨꯅ ꯃꯤꯔꯝꯗꯨꯗ ꯂꯩꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯍꯔꯥꯎꯔꯤꯅꯤꯅꯦ. ꯉꯥꯏꯈꯣ, ꯅꯪ ꯐ꯭ꯌꯨꯆꯔꯒꯤ ꯑꯝꯇ ꯈꯟꯗ꯭ꯔꯕꯣ ꯍꯥ?" "ꯑꯁ, ꯌꯥꯝꯅ ꯉꯥꯡꯉꯤꯍꯦ ꯑꯋꯣꯏꯕ. ꯑꯔꯦꯝꯕꯒꯤꯁꯨ ꯂꯥꯛꯆꯔꯝꯃꯤ. ꯁꯦ, ꯂꯧꯍꯧꯔꯣ ꯅꯆꯥꯒꯁꯦ, ꯑꯩ ꯆꯠꯂꯒꯦ. ꯇꯜꯂꯦ, BP ꯍꯥꯏꯒꯠꯂꯦ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ." ꯃꯆꯦ ꯑꯉꯥꯡꯗꯨ ꯄꯝꯃꯒ ꯈꯥꯝꯃꯛꯏ, "ꯉꯥꯏꯈꯣ, ꯆꯠꯄꯒ ꯌꯥꯈꯤꯔꯣꯏ. ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝꯅ ꯂꯩ." "ꯃꯆꯥ ꯌꯥꯎꯗꯕ ꯃꯧ ꯃꯅꯦꯝ ꯃꯀꯨꯅ ꯀꯅꯥꯝ ꯄꯥꯝꯕꯤꯗꯕꯅꯤꯅꯦ. ꯑꯩꯅ ꯍꯥꯏꯁꯦ, ꯐꯅ ꯐꯁꯅꯨ, ꯑꯗꯨꯝ ꯃꯔꯧ ꯂꯩꯅꯔꯛꯀꯅꯤ." ꯄꯤꯌꯥꯂꯤ ꯁꯥꯎꯅ, "ꯆꯦꯃꯥ, ꯅꯣꯏ ꯑꯗꯨ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ. ꯏꯆꯥ ꯌꯥꯎꯔ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯁꯥ ꯐꯥꯎꯕ ꯃꯇꯤꯛ ꯐꯖꯅ ꯆꯥꯗ꯭ꯔꯤ. ꯏꯆꯥ ꯑꯃꯨꯛ ꯌꯥꯎꯔꯒ ꯋꯥꯏ ꯆꯤꯟꯅꯅꯕꯅꯤ." ꯃꯆꯦ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯑꯗꯨ ꯋꯥꯈꯜꯗꯨꯅ ꯌꯥꯔꯣꯏꯅꯦ. ꯃꯤꯗꯤ ꯅꯨꯄꯥ ꯃꯊꯟꯗꯅꯤ. ꯃꯤ ꯃꯃꯥ ꯃꯄꯥꯒꯤꯁꯨ ꯈꯜꯂꯨꯅꯦ." "ꯀꯔꯤꯅꯣ ꯁꯤꯗ ꯈꯟꯗꯣꯏꯁꯦ? ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯒ ꯏꯆా ꯄꯣꯛꯂ ꯂꯩꯔꯣ ꯍꯥꯏꯔꯣ?" ꯃꯃꯥ ꯄꯤꯌꯥꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯛꯏ. "ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯨꯛꯈꯟ ꯈꯟꯗꯗꯦꯅꯦ ꯃꯁꯦ. ꯍꯌꯦꯡ ꯅꯆꯥ ꯌꯥꯎꯗꯦꯅ ꯅꯄꯥꯝꯗ ꯍꯜꯂꯛꯑꯒ ꯀꯞꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤ." ꯄꯤꯌꯥꯂꯤ ꯍꯟꯕ ꯂꯩꯇꯦ ꯈꯨꯝꯃꯛꯏ, "ꯃꯥ, ꯑꯩ ꯑꯉꯥꯡ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯏ. ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯐꯅꯅꯕꯅꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯥꯏꯕ. ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏꯅ ꯄꯥꯈꯠꯂꯤꯁꯤꯕꯣ? ꯆꯍꯤ ꯑꯣꯜꯂꯕꯣ? ꯅꯨꯄꯤꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯆꯥ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯔꯨꯜꯁꯀ ꯂꯩꯕ꯭ꯔꯣꯕ?" ꯃꯆꯦꯅ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ. ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯍꯦꯛꯇ ꯌꯥꯎ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯗꯨꯗꯤ ꯊꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯤ. ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ? ꯆꯦꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ. ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯩ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯗꯥꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ パꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ. ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯃꯛꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯃꯪ ꯑꯅꯤ ꯁꯨꯏ ꯈꯟꯗꯦ. ꯄꯥꯈꯠꯀꯅꯣ,
इमुंसिगी इज्जत आई कैसु लेखा ताहलुई पुनलिबा लिपुनसि थादोक्लगा आई कैसु चेलोई ममा मखा समधरे नंगना दु खंजबगी वानिनी नुपादुनदी नंगबु थाजरमगद्रा नंगना मवोंदा उल्लिबा महुंग मतोकसिंदो थाजबा पियो हाइबा वानिनी अखोइना हाइरिसे अदुमाइना फंगबा थाजबदो आई पामदे आइबु थाजद्रदी लेमिनबगी करी कार थाथोकलिगे अबे नंगबु नंगना ngamnaba yekkanune अखोइना हाइरिसे अमुक्ता तिन योथादुना खंथौ नुमित था उबा अखोइना हालिनीने मा पा इचे इतै होइगी युम्बान मरिदा लैरिबा थाजबसे हक्सांग कंथोक्लगा फंगबोइरे ममा प्यालीगी वादु ताबदा चरी करिनु नंगना nganglido ha मचोंग पाक नाइदबा सी ऐनरो चेमा वारीसे मखा सुम समदरदी सोइदन साउनरली आई चलगे ngasiidi कोना अमुक लागले प्याली मखा तारमदना कादगी थोकी मचेगा ममागा तुमिना येंगगा लेहु प्याली मपामदगी मथ्वाई नुंगाइतना थोले मचेगा ममागना हायरपा वासिंगदो लंबीदा वाखल खन खंदना लाकपदा मयुम योखिबा खंगौदे गारीदु गैरेज थनमगा मयुम मनुंगदा चंगकपदा मनेमदु सोफादा फमगा चा कप अमा पाइदुना टीवी येंगलगा लेरमी ममा उबदा मनेमना हाइरे अबे चा थकेरो पुरके प्याली खुंजल तपना मा यारनिदा नंग हलकपसु मतम ओइरेना अइना खरा यामना लोनसिनबने लेहौरीने हाइरके होरेंदी कैसु हावररोय सासु सारमगिनी नोइगी लेमन टी दुदीने होय ममा आई फिरोल होंदोगा कुमदरअगे सी हायरमलगा प्याली मागे कादा काकतुना फिरोल होंदोकले लोयरगा मुकुमागा ममागा सोफादा फमना फमना चा थकमिने मनेमना सेसे हावरमगदर खंगदे अहान बोइना लोनबने यूनिवर्सिटी चलुबगी नंगसु वारमनी थकचलो थकचलो फ्रेश ओइनबा नंगना थकपदुदा महाव कमाइन तौगेना आइसु येंगगेना लोनबने फना दुम हाविने सिदे हावबने ममा इसासु यामना नुंगाइबने ममासु नुंतीगे दुम थउको प्याली चा कपतु लौरगा ममागी मनाक्ता फमथरे चा थक्तंगना अमु हंगई ममा ngasiदी ऑफिस ngantana haleise keidorage manemna khumai Saturday oibegi ngasidi office ka mi kaya kanarakte kanarakba kharadusu staff amagi sora leina ayamba loina chanakre aisu tandana driver kawraga hektala abane yumda thabak inkhang losalubana hena phaina प्यालीना ओ प्याली वारी मखा तारक्ट्रे चा कपतु पाइ पाइना वाखल अमदा उंगमे ममौगी मतौदु उबदा मनेम नंगे करी तौरे अबे नसागा नुंगाइतब्रो नमाय नमित इमक मक्सना उइदा ngasiде ममा किसु तौदेदा नुंसा मरक्ता चथौबगी ओरमनी नंगना नुंगाइतबा अवातपा लेरसु ममादा इकाइरिनी काइना लोटकनुको ममादा सेंगना दुम हाइरो नंगी अवादा पा येंगसिनबा अचोबसु सिदा लेबे नतेदो ममा आइगी कैसु वाती होय वालसु ममादा सोइदन हाइरके ngasi se sum wakal se khara नुंगाइतबा ngasi di university su chatre mama rozi gi manakta magi wari hangubane yamna नुंगाइतना लेहवे थोकिबा थौदोक्तुगी वारी कप कपगा तमे मागी मतौ तुबदा इसु यामना नुंगाइत्रे खलु खलुरगा याम साउनिगे नुपादो अदुनिने मीना फलरोय हाना फलक्त्रदि करी उपाय ले हुजिक मतमसे यामना लुरबनिने अदुना ममाना हाइगदबदि नोसु याम हैसिंगना चेक्सिना चलो मतम चाना हलकपा नथौदा पुनिंग चंगबा फरेसे सिना सी ओरे नंगदी युमदा गमता चंगक्त्रबो इनम होय तादा होयदी कमदा होरी मा चंगे थेंगेना ngahak leramaga adum lae chemaga itaiga sula ame
ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ꯫ ꯍꯩꯃꯥ, ꯏꯅꯝꯃꯕꯨ ꯅꯥꯏ ꯍꯥꯏꯕ꯭ꯔꯣ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕ? ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯝ ꯍꯥꯏꯗꯕ? ꯑꯁ ꯃꯥ, ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯅꯥꯕꯨ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗ, ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯐꯤꯚꯔ ꯇꯧꯕꯒꯤ ꯋꯥꯅꯤ, ꯐꯍꯧꯔꯦꯗ꯫ ꯏꯍꯦ, ꯀꯟꯅ ꯅꯥꯕ ꯅꯠꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯨꯅꯤꯗꯅ, ꯃꯤꯁꯨ ꯂꯩꯖꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧ ꯍꯧ ꯇꯧꯗ꯭ꯔꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ, ꯅꯣꯏ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯆꯠꯂꯒ ꯍꯪꯉꯨꯔꯁꯤ꯫ ꯍꯣꯏ ꯃꯃꯥ꯫ ꯇꯤꯚꯤꯅꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯁꯨ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯎ, ꯏꯃꯥꯅ ꯊꯕꯛꯀ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯄꯤꯌꯥꯂꯤꯁꯨ ꯇꯤꯚꯤ ꯃꯨꯠꯊꯠꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯐꯃꯨꯡꯗ ꯍꯤꯞꯄꯝꯃꯤ꯫ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯂꯦꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯂꯦꯝꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯔꯤꯡ ꯆꯠꯂꯁꯨ ꯄꯥꯏꯔꯛꯇꯦ, ꯑꯅꯤꯔꯛ ꯇꯧꯏ ꯑꯗꯨꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯄꯤꯌꯥꯂꯤ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅꯕꯨ ꯍꯦꯛ ꯇꯧꯔꯕ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯑꯣꯏ꯫ ꯀꯣꯆꯤꯡꯁꯨ ꯍꯜꯂꯛꯑꯝꯕ ꯌꯥꯔꯦ, ꯉꯁꯥꯏꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯈꯪꯅꯤꯗꯅ ꯅꯨꯡꯗꯥꯡ ꯇꯧꯔꯛꯑꯀꯥꯟꯗ ꯇꯧꯔꯛꯁꯅꯨ, ꯂꯥꯟ ꯗꯨꯝ ꯇꯧꯊꯒꯦ꯫ ꯀꯥꯟꯅꯗꯦ, ꯏꯁꯩ ꯗꯨꯝ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯗꯨꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯅꯨꯡꯗꯥꯡꯗꯁꯨ ꯂꯦꯝ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯦ꯫ ꯄꯤꯌꯥꯂꯤ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯆꯥꯛ ꯊꯣꯡ ꯊꯣꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟꯗ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯆꯤ ꯃꯆꯤ ꯃꯪꯉꯒ ꯂꯩ꯫ ꯕꯤꯅꯨ ꯆꯥꯛꯁꯪꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯥꯅꯝ ꯅꯝꯃꯛꯄꯗꯨꯗ ꯄꯤꯌꯥꯂꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯕꯦ, ꯑꯦꯟꯁꯥꯡꯗꯣ ꯀꯥꯔ ꯃꯥꯜꯂꯦ ꯅꯪꯕꯣ꯫ ꯍꯥ ꯃꯥ, ꯑꯦꯟꯁꯥꯡ꯫ ꯄꯤꯌꯥꯂꯤ ꯃꯪꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯎꯌꯥꯟ ꯑꯁꯥꯕꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯔꯨꯏ꯫ ꯑꯌꯣ, ꯑꯁ! ꯁꯥꯃꯟꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯏꯍꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯄꯣꯛꯑꯝꯃꯅꯤꯅꯦ ꯅꯈꯨꯠꯇꯣ꯫ ꯄꯤꯌꯥꯂꯤ ꯃꯈꯨꯠꯇꯣ ꯁꯥꯃꯟꯗꯅ ꯏꯁꯤꯡ ꯑꯏꯪꯕꯗꯨꯗ ꯂꯨꯞꯄꯤ꯫ ꯕꯤꯅꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯑꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯏꯪꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯕꯥꯎꯜ ꯑꯃꯗ ꯍꯩꯗꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯁꯦ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡ ꯑꯏꯪꯕꯅꯤ, ꯅꯈꯨꯠꯇꯣ ꯁꯤꯗ ꯑꯣꯏꯅ ꯂꯨꯞꯁꯜꯂꯣ꯫ ꯄꯤꯌꯥꯂꯤ ꯃꯈꯨꯠꯇꯨ ꯂꯨꯞꯁꯜꯂꯤ꯫ ꯈꯔ ꯐꯕ꯭ꯔꯥ ꯕꯦ? ꯕꯤꯅꯨ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠ ꯃꯨꯊꯠꯅ ꯍꯪꯉꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯉꯁꯥꯏ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯅꯊꯟꯗ ꯇꯨꯃꯤꯟꯅ ꯎꯪꯉꯤꯁꯤꯕꯣ? ꯄꯤꯌꯥꯂꯤ ꯀꯩꯝ ꯈꯨꯝꯃꯛꯇꯦ꯫ ꯉꯁꯤꯗꯤ ꯃꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯃꯥꯒ ꯃꯆꯦꯒꯅ ꯈꯔ ꯉꯥꯡꯉꯛꯄꯒ, ꯂꯦꯝꯅꯁꯨ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯕꯒ, ꯑꯃꯨꯛ ꯃꯅꯦꯝꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ-ꯏꯔꯥ ꯆꯦꯜꯂꯤ꯫ ꯕꯤꯅꯨ ꯃꯈꯥ ꯇꯥꯔꯛꯏ, ꯆꯥꯛꯁꯦ ꯏꯃꯥ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯁꯦ, ꯅꯈꯨꯠꯇꯨ ꯑꯃꯨꯛ ꯄꯥꯏꯔꯨꯔꯅꯨ꯫ ꯕꯤꯅꯨ ꯒ꯭ꯌꯥꯁꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯧꯅ ꯏꯟꯁꯥꯡ ꯊꯣꯡꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯄꯤꯌꯥꯂꯤ ꯂꯨꯞꯄꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯝꯈꯣꯗꯅ꯫ ꯃꯃꯥ, ꯌꯥꯔꯅꯤꯗ, ꯀꯥꯗ ꯃꯣꯂꯣꯝ ꯂꯩꯍꯧꯋꯦ, ꯑꯗꯨ ꯑꯣꯏꯅ ꯇꯩꯔꯨꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯕꯤꯅꯨ ꯃꯊꯟꯇ ꯈꯜꯍꯧꯏ, ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯕꯨ ꯑꯆꯧꯕꯒ ꯈꯟꯅꯔꯖꯥꯠꯂꯥ? ꯑꯩ ꯈꯔ ꯆꯤꯡꯅꯩ꯫ ꯄꯤꯌꯥꯂꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯞꯄꯒ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯀꯧꯔꯛꯏ, ꯑꯕꯦ, ꯑꯕꯦ꯫ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯤꯌꯥꯂꯤ ꯃꯄꯤ ꯇꯩꯊꯣꯛꯑꯒ, ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯅꯪꯕꯨ ꯈꯔ ꯐꯔꯕꯣ? ꯍꯣꯏ, ꯈꯔ ꯐꯔꯦ ꯃꯃꯥ꯫ ꯕꯤꯅꯨ ꯄꯤꯌꯥꯂꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ꯫ ꯉꯥꯏꯈꯣ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ, ꯅꯪ ꯑꯆꯧꯕꯒ ꯈꯟꯅꯕ꯭ꯔꯥ? ꯃꯥ, ꯀꯩꯁꯨ ꯈꯟꯅꯗꯤꯌꯦ꯫ ꯃꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯅꯨ, ꯃꯃꯥ ꯇꯧꯒꯦ, ꯃꯥꯅ ꯏꯃꯧꯗ ꯍꯦꯛꯇ ꯆꯩꯕ ꯌꯥꯕ꯭ꯔꯣ? ꯃꯃꯥ, ꯑꯁꯦꯡꯕꯒꯤꯅꯤ, ꯀꯩꯁꯨ ꯍꯥꯏꯅꯗꯦ꯫ ꯁꯨꯝ ꯉꯁꯤꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑ ꯇꯝꯃꯝꯕꯅꯅꯤ꯫
ꯐꯔꯦ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯏꯃꯥ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯕꯒ ꯊꯣꯛꯈꯤ ꯅꯣꯡ ꯉꯥꯜꯂꯦ ꯑꯗꯨ ꯐꯥꯎꯕ ꯂꯦꯝꯒꯤ ꯐꯣꯟ ꯂꯥꯛꯑꯝꯗꯦ ꯄꯤꯌꯥꯂꯤꯁꯨ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯇꯧꯔꯝꯗꯦ ꯁꯟꯗꯦ ꯑꯣꯏꯕꯒ ꯃꯅꯦꯝ ꯃꯀꯨ ꯌꯥꯎꯅ ꯄꯤꯌꯥꯂꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯈꯥꯗꯒꯤ ꯃꯅꯦꯝꯅ ꯀꯧꯔꯛꯏ ꯑꯕꯦ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣꯅꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯄꯤꯌꯥꯂꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅ ꯈꯨꯝꯃꯛꯏ ꯃꯥ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯇꯟꯖꯥꯗꯨꯗ ꯃꯀꯨꯁꯨ ꯆꯪꯉꯒ ꯍꯪꯉꯛꯏ ꯃꯃꯥ ꯑꯉꯥꯡꯁꯤꯡꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯊꯣꯛꯑꯝꯃꯒꯦ ꯊꯣꯛꯃꯤꯟꯅꯔꯛꯎꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯅꯦꯝ ꯃꯀꯨꯒ ꯂꯣꯏꯅꯅ ꯄꯤꯌꯥꯂꯤ ꯃꯄꯥꯝꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯝꯃꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯃꯄꯥꯅ ꯃꯆꯦ ꯑꯍꯟꯁꯨ ꯀꯧꯔꯝꯃꯤ ꯃꯌꯥꯝ ꯅꯣꯛ ꯅꯣꯛꯇꯅ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯤꯌꯥꯂꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗ ꯊꯑꯣꯏꯅ ꯆꯨꯡꯉꯨꯗꯦ ꯐꯣꯟꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯃꯥꯅ ꯍꯪꯉꯛꯏ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤꯗꯨꯅ ꯄꯤꯌꯥꯂꯤꯅ ꯑꯁ ꯌꯥꯝ ꯍꯪꯒ꯭ꯔꯄꯣꯠꯅꯤ ꯃꯤ ꯄꯨꯡ ꯌꯦꯡꯕꯅꯤ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤ ꯄꯨꯡꯁꯦ ꯑꯣꯈꯥꯛꯅ ꯌꯦꯡꯉꯤꯗ ꯇꯟꯖꯥꯗꯨꯗ ꯀꯤꯆꯟ ꯔꯨꯝꯗꯒꯤ ꯃꯆꯦꯅ ꯄꯤꯌꯥꯂꯤ ꯀꯧꯔꯛꯄꯗꯒꯤ ꯄꯤꯌꯥꯂꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯃꯧꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯕꯤꯅꯣꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯅꯥꯏ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗ ꯑꯕꯦꯅ ꯄꯟꯕꯗꯒꯤ ꯈꯪꯉꯤꯅꯤ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯏꯅꯥꯎ ꯍꯟꯗꯛꯁꯦ ꯂꯣꯛ ꯈꯔ ꯇꯧꯕꯒꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯌꯥꯗꯦ ꯑꯗꯨꯗ ꯈꯪꯁꯣꯟ ꯍꯦꯛꯇ ꯁꯣꯟꯊꯈ꯭ꯔꯤꯅꯤ ꯃꯤꯔꯣꯟꯁꯨ ꯂꯩꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯅꯕ ꯑꯕꯦꯁꯦ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯍꯜꯂꯁꯨ ꯂꯩꯍꯟꯁꯦ ꯃꯃꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯗ ꯉꯥꯡꯅꯕꯗ ꯑꯩ ꯕꯤꯄꯤ ꯍꯥꯏꯒꯠꯂꯅꯤ ꯑꯩꯅ ꯑꯃ ꯉꯥꯡꯅꯤ ꯃꯥꯅ 10 ꯈꯨꯝꯃꯛꯀꯅꯤ ꯉꯔꯥꯡꯗꯁꯨꯅꯤꯅꯦ ꯃꯆꯦꯒ ꯑꯩꯒꯅ ꯈꯔ ꯆꯩꯅ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯅꯤ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯏꯅꯥꯎꯗꯤ ꯐꯖꯅ ꯍꯩꯅꯕꯨ ꯂꯣꯏꯅꯔꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯕꯤꯅꯣ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ ꯏꯅꯝꯃ ꯍꯣꯏꯗ ꯑꯣꯏꯅꯔꯤ ꯑꯣꯏꯔꯝꯅꯤ आददी ज्ञान यम ताइदा नोमता ताकनिंगाई लेते मकुनसु अंथोकना थागखरा पोनी ममा ngakna mabuwa khangdreda अखोइना बो हायरदी हु पाप ओय तंदना ngangrे इबुंगोगिदी करी हायरिए मागी एग्जाम दुना कयाम वाटलिबा कुइरमरो इनामा थानी मुक्ता ngarambani khangdeda ओइबो ओइदोरिब्रा मोय angang singna तौरिसे अइदी थबक अमसु तौरे लुहोंबसु कुइबे नत्री थारनो हाइजबनी अदुबु यादे अखोय अमसिना तई ओइरमनी अचावरम याम पामजबनी फबुदी फै अदुदा लुहोंबसु कुइद्री कोना तमना तौरसु याबनी ngangnabगा यादेदा अनिमा अइसु मोइना पाम तौजरसुनोना केमता हाइद्रे था अनि ओइरदी कुइबु कुइसलक्त्रेने अदुबु इबुंगोसु आदा मथंदा लेबदुसु नुंगाइरमरोइने अइगा मचेगनसु नों फादोक चलुचो इबुंगोगी अवादापा कैकै लेगे येंग चलुचो ना हाइबन माना थोलकपा फरक तारसु हाइना अदुबु मनादा हाप्तिने माना थोपा मेता खुमकने इनमा ननाउसु खलमिने हंदकसे कोइबा चटपो ओइना नुमित खरा चलहलुसिराना अबेना मु करी हारक्तोरिबा मसी अंगांगसे नोस्ट्रोमी चटपने यारकनी थाजदेदा वा मांगनबनी हाइरुरेनो सोम किचनदना प्याली चालोलोना अमुकसु मंगी मचे अचापोट प्लेटा हापना हापना हाइरे करिनो नंगना दुदा खलिदुना चादो लुसनबा तवोदना खारनी अमु अदु कुइना सावलदी प्यालीना ग्यास मुथलगा तरंगामदा मपाना थोखिगे तौबदा मचे उरदुना हाइरे हाइमा काइदुनो मुचलिदुना सा सेहेरोदना को करिनो माना ngasi तौरिसिबो प्यालीना मुखुमई कबलौगे तौबनी करिनो डाइनिंग टेबल ना ngsaina aina puraga thamasidi ngaiko ngaiko kari tawre nang ngasi mangise se hayo jimada प्याली नुंगाइतना केसु तौदिए चेमा
Kaisu taude yaroine. Nangna tauri mayamse kaisu taudabagi mawong nate. Ai ngasaina nang hek lakpadagi yengini. Imagi kaadasu tumin lei. Nahangaiga manade. Kanana kari hairaino? Se, chemada hairo. Piali hoi mai haide tumina lei. Nang hairaroi. Piali machina sum hangzilakpaduda lotpa ngamundre. Mabukni nungsina haire. Chema, dalem ngarangdagi phone tawaktre. Aina tawrasu pairakte. Haima, adugi oire. Aidi kekege tawba malore. Chema, si aruba wani. Nungtigi ayuk nungdang phone tawakpa mana ngarangdagi chupchap lerdi. Chema su pakhaloidro. Si hairaga higik launa kapkalai. Haima, kaptanaga tawini sidia. Yarese, tabak chilambagi tawri oramni. Loraga tapna tawjaraksani. Mine ngarang advice pibadadi taningde wathi waremne hairaga sauraga chatkidaine. Tungda yamna tawakini bema. Yare. Nupina thawai bidarba nupa masana wakhal hungakpa haise hauna sani. Pangi yaroi nang. Yare. Dada adugumba wakal yaudaba minate. Ai mabu thazai. Hoine tawni haibagi wanate warigi wani. Lao, thuose. Napidu taito. Ini hoi mamangda phasade ko. Asumna machin manau cha pairaga tholai. Numitu chak chadana hanba yaroi haiduna mayam nga leuraga harau harau punna chak chaminarami.